Laingak employee amadi pensioner sing na tanduna lakpa demand sing laingak na thawibidabagi thawongbo yaningdaba phongdoktuna hayeng laingak ke loisang singda pen down strike chatharagani haire. Manipur State Pensioners Union MSPU amadi Manipur Government Services Federation MGSF na sinduna pisumthongda laiba Pensioners Union sanglenda pangthokiba paugi mifamda Manipur Government Services Federation ge President Laisram Sharat na phongdorakpada Laingak ke employee amadi pensioner sing na tanduna lakliba demand sing ase employee sing ge yaifa thaurangi oiba thabak thauram sing da maru oiba DA 7 pay amadi promotion na chingba issue ngaktane point tara mari yauba charter of demand ase laingak ta taksinduna laklabasu Thawoidana leirakpadage haukiba October 3 kuntra fauba black beds strike chathakiba leikrabane aduba hojik fauba laingaktagi positive oiba response samata laktabadage hayeng November mari asida pen down strike chathanaba warep asi laurakpane masida fauba positive response laktrabade sit in protest yauna akanba khongjang changsilakani haire loinana hayengi pen down strike asida federation asida affiliate tauba department khudingmakna Saruk yaduna department singda banner thetuna pen down strike asi mapung fana chathabina bahairakle loyana pen down strike asi essential amadi academic educational day council loi haire koi kurima ki rightful oiba legitimate oiba demand jing se fulfill tonaba sakar khangane bi damakta hayeng se pen down strike one day pen down strike asi tausi haidana koina hana lemlagi bi matungina masi tawjagani masida koi federation da affiliate obiriba yobiriba cooperation biriba department kudimakna hayeng gi pen down strike se mai pak na saruk yabiu chai sagi office ta banner thepiduna pen down strike si support owe se masi gutbiu aduga masi gi pen strike asi mai papusina akoina sagarda koigi legitimate demand sing khangan bada asoba mateng oigaduri bani mayam khudingmakna koigi masigi strike asi ta saruk yabi